ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯁꯅꯥ ꯆꯦꯜꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯑꯩ ꯆꯥꯅꯕ ꯈꯔ ꯂꯧꯔꯨꯒꯦ, ꯅꯪ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯂꯩꯁꯅꯥꯅ ꯍꯣꯏ ꯇꯥꯃꯣ꯫ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯩꯁꯅꯥꯅ ꯃꯗꯣꯝꯆꯥꯗ ꯀꯣꯜ ꯇꯧꯏ꯫ ꯃꯦꯝꯆꯥꯅ ꯍꯜꯂꯣ ꯏꯕꯦꯝꯃ, ꯅꯪ ꯀꯥꯏꯗ ꯂꯩꯔꯒꯦ? ꯂꯩꯁꯅꯥꯅ ꯏꯟꯗꯣꯝꯆꯥ ꯑꯩ ꯍꯣꯇꯦꯜ ꯁꯉꯥꯏꯗ ꯂꯩꯔꯦ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥꯅꯁꯨ ꯊꯥꯏꯅꯗꯒꯤ ꯍꯥꯏꯔꯤꯗꯨꯅꯤ ꯏꯟꯗꯣꯝꯆꯥꯅ ꯏꯃꯥ ꯁꯛꯅ ꯑꯩ ꯂꯨꯍꯣꯡꯍꯟꯒꯅꯤ ꯍꯥꯏꯅ꯫ ꯏꯃꯥꯗ ꯐꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ, ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯟꯕꯤꯗꯨꯅ ꯏꯃꯥꯗꯤ ꯌꯥꯎꯍꯜꯂꯒꯨꯝꯁꯦ꯫ ꯃꯦꯝꯆꯥꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯟꯒꯅꯤ, ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯃꯗꯨꯒꯤꯗꯤ꯫ ꯑꯗꯣ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ, ꯃꯤꯠ ꯅꯥ ꯌꯥꯝ ꯁꯤꯡꯉꯨꯀꯣ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯗꯣꯛꯄꯁꯨ ꯏꯟꯗꯣꯝꯆꯥꯒꯤꯗ ꯑꯗꯨꯝ ꯂꯥꯛꯍꯜꯂꯗꯧꯅꯤꯀꯣ꯫ ꯃꯦꯝꯆꯥꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯐꯔꯦ, ꯄꯥꯎ ꯑꯔꯨꯕ ꯂꯩꯔꯗꯤ ꯏꯟꯗꯣꯝꯆꯥꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯑꯣ꯫ ꯂꯩꯁꯅꯥꯅ ꯑꯩ ꯊꯝꯂꯒꯦꯀꯣ꯫ ꯐꯣꯟꯁꯨ ꯊꯝꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯊꯟꯇ ꯈꯜꯂꯤ, ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯕ ꯌꯥꯗꯦ, ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ, ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯒꯅꯤ, ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯊꯧꯕ꯫ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯗꯨꯅ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯊꯧꯕꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ, ꯇꯥꯃꯣ ꯅꯨꯄꯤ ꯆꯦꯜꯂꯦꯕ? ꯁꯥꯟꯇꯤꯅ ꯍꯣꯏꯅꯦ, ꯅꯌꯥꯝꯕꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯄꯥꯎ ꯍꯥꯏꯔꯛꯄꯅꯤ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯏꯃꯧ ꯊꯤꯔꯛꯄꯁꯤꯗꯤ꯫ ꯊꯧꯕꯅ ꯑꯣ ꯇꯧꯔꯦꯗꯅ, ꯅꯨꯡꯉꯥꯏꯌꯨ ꯅꯨꯡꯉꯥꯏꯌꯨ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯒ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ꯫ ꯁꯥꯟꯇꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ, ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯦ ꯍꯥꯏꯔꯦ, ꯁꯤꯗꯕꯨ ꯀꯔꯤ ꯋꯥꯠꯂꯤ? ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗ ꯄꯪꯅꯣꯞ ꯅꯣꯞꯇ꯭ꯔꯦꯗꯅ, ꯂꯋꯥꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯥ ꯐꯥꯕꯤꯁꯤꯡꯗꯨ ꯑꯣꯏꯍꯧꯗꯕ ꯂꯥꯏꯕꯛ ꯐꯩ, ꯅꯪꯗꯧꯅ ꯄꯪꯗꯦꯅꯦ ꯅꯌꯥꯝꯕꯗꯤ꯫ ꯊꯧꯕꯅ ꯌꯥꯔꯦ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ, ꯌꯦꯡꯕꯕꯨ ꯍꯩꯔꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅꯤ, ꯑꯩꯁꯨ ꯄꯨꯂꯤꯁ ꯅꯨꯄꯤꯔꯥ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯤꯔꯥ ꯑꯃ ꯊꯤꯕ ꯍꯧꯔꯒꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥ ꯔꯥꯝꯙꯣꯟ ꯆꯪꯉꯛꯏ꯫ ꯔꯥꯝꯙꯣꯟꯅ ꯍꯩ ꯃꯃꯥ, ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ? ꯑꯆꯧꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ꯭ꯔꯣ? ꯁꯥꯟꯇꯤꯅ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇ ꯅꯆꯥꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯔꯥꯝꯙꯣꯟꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯅꯣꯞꯄꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯅꯪꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯁꯥꯟꯇꯤꯅ ꯅꯣꯞꯄꯣꯏꯗ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯗꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯅ ꯚꯥꯂꯣꯍꯦ, ꯌꯨꯝꯁꯤꯒ ꯆꯞ ꯆꯥꯅꯅꯤ, ꯄꯥꯕꯨꯡꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯂꯅꯤ, ꯀꯣꯛꯇꯤ ꯄꯥꯕꯨꯡꯗꯒꯤ ꯍꯦꯟꯕꯨ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗꯨꯅ꯫ ꯊꯧꯕꯁꯨ ꯉꯥꯡꯗꯅ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯧꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯁꯥꯟꯇꯤꯅ ꯂꯋꯥꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯥ ꯐꯥꯕꯤꯁꯤꯡꯗꯨ ꯑꯣꯏꯍꯧꯗꯕ ꯂꯥꯏꯕꯛ ꯐꯩ, ꯅꯪꯗꯧꯅ ꯄꯪꯗꯦꯅꯦ ꯅꯌꯥꯝꯕꯗꯤ꯫ ꯊꯧꯕ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ꯫ ꯊꯧꯕ ꯑꯩ ꯑꯃꯨꯛꯀꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ꯫ ꯊꯧꯕꯅ ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯍꯥꯟꯅ ꯆꯥꯈꯤꯕ ꯒꯨꯂꯤꯗꯨ ꯑꯃꯨꯛꯀꯣꯛ ꯆꯥꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯊꯧꯕ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ, ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯕꯤꯔꯣ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯊꯧꯕꯒꯤ ꯀꯥꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯊꯧꯕ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯛꯏ꯫ ꯊꯧꯕꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯥꯟꯇꯤꯅ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ, ꯂꯥꯛꯑꯣ꯫ ꯊꯧꯕꯅ ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥ꯫ ꯁꯣꯝꯗ ꯍꯣꯇꯦꯜꯗ ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯦ, ꯅꯪꯗꯤ ꯆꯥꯛꯀ ꯏꯆꯥ ꯆꯥꯗ꯭ꯔꯗꯤ? ꯂꯩꯁꯅꯥꯅ ꯇꯥꯃꯣ, ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯑꯦ, ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ, ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯅꯤꯗꯣ꯫ ꯊꯥꯅꯤꯜꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯉꯥꯛꯇꯅꯤ, ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯅꯣ ꯈꯟꯊꯃꯤꯟꯅꯔꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯇꯥꯃꯣ, ꯉꯁꯤ ꯑꯩꯅ ꯇꯥꯃꯣꯒꯤꯗꯃꯛ ꯂꯦꯞꯂꯤꯕ, ꯇꯥꯃꯣꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕ ꯑꯁꯨꯝꯅ ꯃꯄꯣꯛ ꯈꯨꯗꯤꯡ ꯂꯦꯞꯄꯤꯌꯨꯀꯣ꯫ ꯊꯥꯅꯤꯜꯅ ꯑꯩꯅ ꯋꯥꯁꯛꯂꯤ, ꯅꯪꯕꯨ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯍꯜꯂꯣꯏꯌꯦ꯫ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯊꯥꯅꯤꯜꯅ ꯄꯨꯡ ꯌꯦꯡꯕꯗ 10:30 ꯇꯥꯔꯝꯂꯦ꯫ ꯊꯥꯅꯤꯜꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯃꯣꯟꯗꯨ ꯂꯥꯝꯒꯦ ꯇꯧꯏ꯫ ꯂꯩꯁꯅꯥꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠꯇꯨ ꯎꯕꯗ ꯂꯩꯁꯅꯥꯅ ꯈꯪꯏ ꯏꯟꯊꯣꯔꯛꯏ꯫ ꯂꯩꯁꯅꯥ ꯌꯥꯝ ꯄꯥꯈꯠꯅ ꯇꯥꯃꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ, ꯑꯩꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯁꯥ ꯁꯣꯛꯄꯤꯒꯅꯨ꯫ ꯊꯥꯅꯤꯜ ꯏꯪꯉꯛ ꯉꯛꯅ ꯅꯣꯛꯂꯒ ꯚꯥꯞ ꯈꯨꯐꯗꯣ, ꯋꯥꯈꯜꯗꯕꯨ ꯂꯩꯇꯦꯅꯦ, ꯑꯩꯗꯤ ꯅꯪ ꯇꯨꯝꯂꯕ ꯃꯥꯜꯂꯦꯅ ꯃꯣꯟꯗꯨ ꯂꯧꯔꯒ ꯁꯣꯐꯥꯗ ꯍꯤꯞꯀꯦ ꯈꯟꯕꯅꯤ꯫ ꯂꯩꯁꯅꯥ ꯊꯥꯅꯤꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ
ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯂꯩꯁꯅꯥꯅ ꯃꯣꯟꯗꯨ ꯊꯥꯅꯤꯜꯗ ꯄꯤꯔꯝꯃꯤ. ꯊꯥꯅꯤꯜꯁꯨ ꯂꯩꯁꯅꯥ ꯏꯀꯥꯏꯔꯅꯤ ꯈꯟꯗꯅ ꯃꯣꯟꯗꯨ ꯂꯧꯔꯒ ꯁꯣꯐꯥꯗ ꯍꯤꯞꯈ꯭ꯔꯦ. ꯂꯩꯁꯅꯥꯅ ꯃꯊꯟꯇ ꯈꯜꯂꯤ. ꯌꯥꯝ ꯄꯛꯇꯤꯍꯦ, ꯄꯨꯔꯥ ꯐꯤल्ꯝꯒꯤ ꯇꯥꯏꯞꯇꯒ ꯇꯥꯍꯜꯂꯦ. ꯃꯁꯤꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯦ. ꯑꯗꯨꯕꯨ ꯑꯩ ꯌꯦꯡꯈꯤꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯦ. ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤꯗꯤ ꯐꯅ ꯂꯣꯠꯇꯨꯅꯁꯨ ꯃꯩꯆꯥꯛꯇꯤ ꯍꯤꯟꯒꯠꯂꯛꯏ. ꯊꯥꯅꯤꯜꯁꯨ ꯃꯊꯟꯇ ꯈꯟꯖꯩ. ꯑꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯀꯌꯥ ꯂꯥꯏꯕꯛ ꯐꯔꯕꯅꯣ. ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯊꯥꯅꯤꯜꯒ ꯂꯩꯁꯅꯥꯒ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ. ꯁꯥꯟꯇꯤꯅ ꯒꯦꯠꯇ ꯑꯅꯤꯗꯨ ꯃꯩ ꯑꯣꯛꯄꯤꯔꯝꯃꯤ. ꯑꯌꯨꯛꯇ ꯂꯩꯁꯅꯥꯅ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯗꯒꯤ ꯃꯄꯥꯗꯤ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯕꯅꯤ. ꯁꯥꯟꯇꯤꯅ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦꯗ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ. ꯊꯥꯅꯤꯜꯁꯨ ꯃꯥꯏ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ. ꯊꯣꯡꯖꯤꯟꯗ ꯊꯧꯕ ꯊꯦꯡꯅꯩ. ꯊꯧꯕꯅ ꯀꯣꯡꯒ꯭ꯔꯦꯠꯁ ꯕ꯭ꯔꯗꯔ. ꯊꯥꯅꯤꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯏ ꯀꯥꯗ ꯆꯪꯈꯤ. ꯊꯧꯕꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯂꯩꯁꯅꯥꯒ ꯃꯃꯥꯒ ꯃꯅꯦ ꯍꯣꯏꯒ ꯂꯩꯕꯗꯨ ꯎꯔꯦ. ꯃꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯋꯥꯎ, ꯑꯩꯈꯣꯏ ꯚꯥꯕꯤꯁꯤꯗꯤ ꯅꯩꯔꯦꯍꯦ. ꯁꯥꯟꯇꯤ ꯅꯣꯛꯂꯒ, ꯍꯩ ꯑꯉꯥꯎꯕ, ꯃꯤ ꯏꯀꯥꯏꯈꯤꯅꯤ, ꯅꯪꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯔꯛꯂꯅꯨ. ꯊꯧꯕꯅ, ꯏꯃꯥ ꯀꯩꯅꯣ, ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ. ꯋꯦꯜꯀꯝ ꯇꯨ ꯑꯋꯥꯔ ꯐꯦꯃꯤꯂꯤ ꯚꯥꯕꯤꯖꯤ. ꯂꯩꯁꯅꯥ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯈꯖꯤꯛꯇꯃꯛ ꯅꯣꯛꯏ. ꯊꯧꯕꯅ, ꯀꯔꯤꯝ ꯀꯣꯏꯔꯨꯅꯨꯀꯣ ꯚꯥꯕꯤ, ꯅꯅꯥꯎꯗꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯟꯕꯅꯦ, ꯄꯨꯛꯇꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ. ꯍꯥꯏꯅꯕ ꯂꯩ, ꯃꯇꯩꯃ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥ ꯁꯛꯄꯤꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯅꯤ ꯁꯨꯔꯦ ꯍꯧꯖꯤꯛꯇꯤ. ꯅꯅꯥꯎ ꯁꯔꯦꯡ ꯂꯩꯔꯨꯒꯦ, ꯚꯥꯕꯤꯒꯤ ꯃꯈꯨꯠ ꯌꯦꯡꯕ ꯇꯥꯔꯦ ꯀꯌꯥꯝ ꯍꯥꯎꯒꯦꯗꯣ. ꯏꯃꯥ, ꯑꯩ ꯁꯔꯦꯡ ꯂꯩꯔꯨꯈꯤꯒꯦꯍꯦ. ꯁꯥꯟꯇꯤꯅ, ꯍꯣꯏ ꯍꯣꯏ, ꯁꯔꯦꯡꯗꯣ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯎꯀꯣ. ꯏꯕꯦꯝꯃ, ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ, ꯑꯉꯥꯡꯅꯦ, ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯤ. ꯂꯥꯛꯑꯣ, ꯀꯥꯗ ꯆꯪꯂꯒ ꯐꯝꯂꯨꯁꯤ. ꯂꯩꯁꯅꯥꯕꯨ ꯀꯥꯗ ꯁꯥꯟꯇꯤꯅ ꯄꯨꯁꯤꯟꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕ ꯃꯄꯥꯁꯨ ꯍꯜꯂꯛꯑꯦ. ꯁꯥꯟꯇꯤꯅ ꯐꯤꯗꯥ ꯊꯥꯔꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕ ꯑꯍꯟꯁꯤꯡꯗꯨ ꯐꯝꯂꯝꯃꯤ. ꯁꯥꯟꯇꯤꯅ, ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯔꯥꯝꯙꯣꯟꯅ, ꯀꯩꯅꯣꯅꯤ, ꯏꯃꯨꯡꯕꯨꯗꯤ ꯄꯪꯅꯣꯞ ꯅꯣꯞꯄ ꯏꯃꯨꯡ ꯅꯠꯇꯦ. ꯔꯤꯇꯥꯌꯔ ꯆꯥꯎꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯏꯟꯁꯄꯦꯛꯇꯔ ꯂꯣꯌꯥꯒꯤ ꯃꯆꯜꯅꯤ. ꯁꯥꯟꯇꯤꯅ, ꯑꯣ, ꯂꯣꯌꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯌꯥꯝ ꯌꯦꯡꯁꯤꯟꯈꯤꯕꯗꯨꯔꯥ? ꯔꯥꯝꯙꯣꯟꯅ, ꯃꯥꯅꯤ ꯃꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯔꯦ, ꯉꯥꯏꯁꯦꯟꯁꯨ ꯑꯣꯏꯔꯦ, ꯑꯩꯒꯤ ꯃꯊꯥ ꯁꯥꯕꯁꯨ ꯐꯔꯦ, ꯏꯃꯧꯁꯨ ꯐꯪꯉꯦ. ꯍꯟꯗꯛ ꯊꯥꯁꯤꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯆꯥꯎꯅ ꯍꯣꯡꯉꯁꯤ ꯍꯥꯏꯅꯔꯝꯃꯦ. ꯁꯥꯟꯇꯤꯅ, ꯐꯔꯦꯗ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ. ꯅꯆꯥ ꯑꯇꯣꯝꯕꯅ ꯁꯔꯦꯡ ꯂꯩꯕ ꯆꯠꯈꯤ. ꯇꯥꯗꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯛ ꯆꯥꯕꯤꯒꯗꯕꯅꯤꯀꯣ. ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯗꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯗꯅ ꯂꯣꯏꯁꯤꯜꯂꯦ. ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ. ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯦꯝꯃꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ. ꯃꯦꯝꯃ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯃꯦꯝꯃꯅ, ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯀꯔꯤꯅꯣ? ꯍꯩ ꯃꯦꯝꯆꯥ, ꯅꯪꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯕꯅꯦꯅ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯕ ꯀꯩꯗꯧꯕꯒꯦ? ꯃꯦꯝꯆꯥꯅ, ꯏꯆꯦ, ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ. ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ, ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯁꯅꯨ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯂꯤꯗꯨꯅꯤ, ꯃꯥꯅ ꯅꯤꯡꯈꯤꯕ ꯄꯣꯠ ꯍꯣꯡꯕ ꯑꯉꯥꯡ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯊꯥꯒꯠꯂꯤ. ꯅꯪ ꯑꯩꯅ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯏꯆꯦ. ꯃꯦꯝꯃ ꯀꯞꯂꯒ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯩꯗꯤ ꯃꯥꯡꯖꯔꯦ. ꯏꯆꯥ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯩꯆꯥꯛ ꯀꯣꯛꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪꯕꯨ ꯁꯤꯅꯤꯡꯂꯕꯣ? ꯂꯩꯁꯅꯥꯅ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯇꯨꯁꯣꯟꯅ ꯍꯤꯡꯂꯤꯕꯁꯦ? ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯔꯝꯂꯗꯤ ꯃꯁꯤ ꯌꯧꯔꯝꯂꯣꯏ. ꯅꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯄꯥꯡꯗ ꯃꯤꯀꯤ ꯊꯤ ꯑꯃꯒꯨꯝ ꯂꯦꯟꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯤꯌꯦ. ꯂꯣꯌꯥꯅ, ꯃꯥꯕꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ. ꯏꯆꯟꯅ ꯄꯥꯝꯕꯗꯣ ꯇꯧꯁꯅꯨ. ꯑꯩꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯏꯆꯟꯒꯤꯗꯃꯛꯇ ꯉꯥꯛꯀꯅꯤ. ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ. ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯧꯕ ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯊꯧꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ, ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯑꯣꯏꯔꯝꯃꯤ. ꯂꯥꯡꯂꯦꯟꯅ, ꯊꯧꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ? ꯅꯍꯥꯟꯁꯨ ꯅꯪ ꯁꯣꯅꯤꯌꯥꯒ ꯗꯦꯠ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯊꯧꯕꯅ, ꯅꯪ ꯃꯗꯨꯗꯤ ꯍꯥꯏꯅꯨ. ꯁꯣꯅꯤꯌꯥꯗꯨ ꯃꯌꯨꯝ ꯍꯟꯕꯗ ꯒꯥꯔꯤ ꯐꯪꯗ꯭ꯔꯦ, ꯊꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯕꯒꯤ ꯊꯤꯜꯂꯨꯕꯅꯤ. ꯑꯩ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ. ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯌꯨꯝꯗ ꯄꯨꯁꯤꯟꯒꯅꯤ. ꯂꯥꯡꯂꯦꯟꯅ, ꯅꯌꯨꯝꯗ ꯄꯨꯁꯤꯜꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯖꯠꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯔꯤꯒꯤ ꯂꯥꯏꯙꯤꯕꯤ ꯑꯃꯒꯨꯝ ꯁꯥꯟꯅꯕꯤꯔꯤ? ꯊꯧꯕꯅ,
ꯅꯪꯕꯨ ꯑꯩꯅ ꯔꯦꯞ ꯇꯧꯈꯤꯕ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯌꯥꯈꯤꯕ ꯅꯠꯇ꯭ꯔꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯀꯣ ꯂꯥꯡꯂꯦꯟꯅ ꯐꯔꯦ ꯑꯩ ꯉꯥꯏꯔꯒꯦ ꯃꯇꯝꯗꯣ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯕꯗꯨꯗꯤ ꯂꯩꯅꯕꯤꯒꯅꯨ ꯊꯧꯕ ꯊꯧꯕ ꯇꯞꯅ ꯀꯅꯥꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯒꯦ ꯑꯩꯗꯤ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏꯌꯦ ꯑꯩ ꯅꯪꯕु ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯚꯔꯥ ꯀꯥꯗꯣ ꯃꯤ ꯂꯩꯍꯧꯕ꯭ꯔꯣ ꯂꯥꯡꯂꯦꯟꯅ ꯂꯩꯍꯧꯗꯦ ꯊꯧꯕꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯌꯥꯝ ꯋꯥꯔꯦ ꯅꯪꯅ ꯂꯣꯟꯕ ꯆꯥꯗꯣ ꯑꯩ ꯌꯥꯝ ꯊꯛꯅꯤꯡꯉꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯡꯂꯦꯟ ꯊꯧꯕꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯦ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯃꯈꯣꯏꯅꯤ ꯈꯪꯅꯔꯛꯄ ꯆꯍꯤ 2 ꯍꯦꯟꯅ ꯁꯨꯔꯛꯂꯕꯅꯤ ꯊꯧꯕꯅ ꯂꯥꯡꯂꯦꯟꯕꯨ ꯁꯥꯟꯅꯕꯤꯗꯨꯅ ꯂꯣꯏꯅꯔꯛꯈꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯅꯥꯗꯗꯤ ꯑꯗꯨꯃꯛ ꯂꯤꯊꯣꯛꯂꯝꯃꯤ ꯂꯩꯁꯅꯥꯅ ꯁꯥꯎꯕꯗꯒꯤ ꯂꯥꯡꯂꯦꯟꯕꯨ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯈꯤ ꯅꯨꯃꯤꯠꯇꯨ ꯂꯥꯡꯂꯦꯟ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯊꯧꯕ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯆꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯎꯕꯗ ꯌꯥꯝ ꯄꯥꯈꯠꯅ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯍꯥ ꯂꯥꯡꯂꯦꯟ ꯀꯞꯂꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯤꯕ ꯊꯧꯕ ꯐꯣꯟꯁꯨ ꯑꯣꯐ ꯊꯝꯖꯤꯜꯂꯦ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ ꯊꯧꯕꯅ ꯁ꯭ꯋꯥꯏꯗ ꯀꯞꯄꯛꯀꯅꯨ ꯏꯃꯥ ꯍꯣꯏ ꯇꯥꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯂꯥꯡꯂꯦꯟ ꯈꯣꯟ ꯀꯂꯞꯅ ꯆꯠꯂꯣꯏꯌꯦ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯩ ꯑꯃꯨꯛꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯐꯥꯎ ꯍꯟꯗꯣꯛꯂꯣꯏꯌꯦ ꯂꯥꯡꯂꯦꯟꯅ ꯍꯥꯏꯕꯗꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯂꯤꯕ ꯁꯥꯟꯇꯤ ꯑꯃꯗꯤ ꯔꯥꯝꯙꯣꯟꯁꯨ ꯇꯥꯔꯝꯃꯤ ꯁꯥꯟꯇꯤꯅ ꯍꯦ ꯊꯧꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯊꯧꯕꯅ ꯏꯃꯥ ꯂꯋꯥꯏ ꯅꯨꯄꯤꯅꯤ ꯑꯩꯉꯣꯟꯗ ꯂꯩꯅꯤꯅ ꯂꯥꯛꯏꯅꯤ ꯑꯩꯅ ꯀꯩꯝꯇꯁꯨ ꯇꯧꯕ ꯅꯠꯇꯦ ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯚꯥꯞ ꯇꯥꯔꯦ ꯂꯥꯡꯂꯦꯟ ꯀꯞꯂꯒ ꯏꯃꯥ ꯑꯩꯒ ꯃꯥꯒ ꯈꯪꯅꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯂꯧꯃꯤꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯧꯕꯤꯈꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤ ꯏꯃꯥ ꯑꯩꯕꯨ ꯅꯃꯣ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯃꯆꯥꯅ ꯄꯥꯝꯗ꯭ꯔꯦ ꯈꯪꯂꯕ ꯁꯥꯟꯇꯤꯅ ꯀꯔꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯑꯗꯨ ꯈꯪꯅꯕꯅꯤ ꯍꯥꯏꯌꯨ ꯏꯃꯥ ꯌꯥꯒꯦ ꯂꯩꯁꯥꯕꯤ ꯅꯣꯏꯅ ꯅꯁꯥꯒꯤ ꯏꯖꯠꯄꯨ ꯅꯨꯡꯁꯤꯔꯕꯅꯤ ꯍꯥꯏꯅ ꯄꯤꯊꯣꯛꯂꯤꯕ ꯅꯪꯕꯨ ꯀꯌꯥꯝ ꯖꯒꯣꯠ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯒꯦ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯏꯖꯠ ꯂꯂꯣꯟꯕꯤ ꯑꯣꯏꯔꯝꯒꯅꯤ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯔꯥꯝꯙꯣꯟꯅ ꯍꯦ ꯊꯧꯕ ꯅꯄꯥꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯚꯣꯠ ꯃꯌꯥꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯋꯥ ꯂꯥꯎꯔꯛꯄ ꯌꯥꯔꯣꯏ ꯄꯩꯁꯥ ꯈꯔ ꯄꯤꯊꯣꯛꯂꯒ ꯊꯥꯗꯣꯛꯈꯣ ꯍꯦ ꯏꯕꯦꯝꯃ ꯍꯥꯏꯌꯨ ꯏꯄꯥꯗ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ ꯂꯨꯄꯥ ꯂꯥꯛ 1 ꯄꯥꯝꯕ꯭ꯔꯥ 2 ꯄꯥꯝꯕ꯭ꯔꯥ ꯏꯄꯥ ꯄꯤꯒꯦ ꯂꯥꯡꯂꯦꯟ ꯀꯞꯂꯒ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯅꯃꯣ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩ ꯊꯧꯕ ꯅꯠꯇꯅ ꯄꯨꯟꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯔꯛꯇ꯭ꯔꯤ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯄꯤꯕꯣꯛꯅꯨꯡꯗ ꯊꯧꯕꯒꯤ ꯃꯤꯇꯝ ꯍꯨꯟꯈ꯭ꯔꯕꯅꯦ ꯏꯃꯥ ꯑꯩ ꯌꯨꯝꯅ ꯈꯪꯂꯗꯤ ꯁꯣꯏꯗꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯂꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯑꯦ ꯄꯥꯕꯨꯡ ꯔꯥꯝꯙꯣꯟ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗꯗꯅ ꯂꯥꯡꯂꯦꯟꯅ ꯄꯣꯜꯂꯤꯕ ꯃꯈꯣꯡꯗꯨꯅ ꯂꯥꯡꯂꯦꯟꯗ ꯀꯥꯎꯊꯣꯛꯏ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯛꯇ ꯃꯈꯣꯡꯅ ꯄꯥꯟꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯤ ꯔꯥꯝꯙꯣꯟꯅ ꯍꯩ ꯑꯇꯣꯝꯕ ꯅꯄꯥ ꯁꯥꯎꯔꯛꯂꯗꯤ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪꯉꯨ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ ꯌꯨꯝꯁꯤꯗꯒꯤ ꯁꯥꯟꯇꯤꯅ ꯂꯥꯡꯂꯦꯟꯕꯨ ꯁꯣꯔꯣ ꯁꯤꯡꯉꯤ ꯍꯩ ꯍꯧꯒꯠꯂꯣ ꯑꯣꯛꯇꯕꯤ ꯆꯥꯎꯈꯠꯇꯕꯤ ꯆꯠꯂꯣ ꯌꯨꯝꯁꯤꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯔꯥꯝꯙꯣꯟꯅ ꯍꯦ ꯇꯥꯕ꯭ꯔꯣ ꯅꯨꯄꯤ ꯃꯆꯥ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯀꯣꯡ ꯏꯅꯤ ꯁꯨꯍꯜꯂꯕ ꯔꯥꯝꯙꯣꯟ ꯑꯩꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯅꯤ ꯅꯌꯨꯝꯒꯤ ꯃꯤ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯈꯪꯉꯨ ꯑꯩꯁꯦ ꯂꯝꯗꯝ ꯑꯁꯤꯒꯤ MLA ꯑꯃꯅꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯈꯪꯉꯕ ꯂꯥꯡꯂꯦꯟ ꯂꯩꯃꯥꯏꯗ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯅ ꯀꯞꯂꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯁꯥꯟꯇꯤꯅ ꯏꯕꯨꯡꯉꯣ ꯅꯨꯄꯤꯁꯤ ꯁ꯭ꯋꯥꯏꯗ ꯁꯤꯖꯤꯟꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯈꯠꯂꯒ ꯋꯥꯔꯣꯟꯗꯣ ꯍꯪꯂꯨꯔꯁꯤ ꯊꯧꯕꯒ ꯁꯥꯟꯇꯤꯒꯅ ꯂꯩꯁꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯂꯥꯡꯂꯦꯟꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯂꯨꯕꯅ ICUꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯃꯌꯨꯝꯒꯤ ꯃꯤ ꯀꯧꯕꯗꯒꯤ ꯃꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯁꯥꯟꯇꯤꯅ ꯀꯥ ꯑꯃꯗ ꯃꯦꯝ ꯑꯃꯗꯤ ꯖꯤꯕꯟꯕꯨ ꯀꯧꯁꯤꯟꯈꯤ ꯁꯥꯟꯇꯤꯅ ꯋꯥꯁꯦ ꯐꯖꯕ ꯋꯥꯐꯝ ꯅꯠꯇꯦ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯥꯟꯅꯁꯨ ꯑꯉꯥꯡ ꯑꯦꯕꯣꯔꯁꯟ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯉꯥꯡ ꯀꯥꯏꯅꯕꯒꯤ ꯍꯤꯗꯥꯛꯁꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯛꯏ ꯍꯥꯏꯔꯤ ꯅꯆꯥꯅꯨꯄꯤꯁꯤ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯒ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯏꯆꯥꯅꯨꯄꯥꯁꯤꯗ ꯃꯤꯔꯣꯜꯂꯦ ꯂꯧꯗꯕ ꯌꯥꯔꯣꯏꯅ ꯌꯨꯝꯗ ꯂꯩꯅꯤꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯤ ꯐꯔꯦ ꯏꯆꯥꯅ ꯁꯣꯏꯔꯨꯕꯒꯤꯅꯤ ꯂꯧꯕꯤꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯕꯨꯛ ꯅꯥꯏꯌꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯕꯗꯗꯤ ꯍꯥꯟꯅꯒꯤ ꯀꯦꯁ ꯑꯣꯏꯔꯝꯃꯦ ꯏꯆꯥꯒ ꯈꯪꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯑꯩ ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯉꯝꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯨꯀꯠꯆꯩ ꯏꯄꯨꯔꯣꯏꯕ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯅꯤ ꯋꯥꯐꯝꯁꯦ ꯅꯥꯀꯣꯡ 2 ꯁꯨꯅ ꯇꯥꯍꯜꯂꯛꯄꯗ ꯏꯆꯦ ꯃꯍꯣꯏ ꯇꯥꯃꯣ ꯍꯣꯏ ꯍꯤꯡꯒꯅꯤ ꯈꯟꯕꯤꯒꯅꯨ
ꯁꯦ ꯂꯥꯛ 5ꯅꯤ ꯁꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯂꯥꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯊꯕꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯌꯦꯜꯂꯛꯀꯦ ꯈꯟꯒꯅꯨ ꯗꯣꯛꯇꯔꯁꯤꯡꯁꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯁꯥꯟꯇꯤꯅ ꯂꯣꯏꯅ ꯂꯩꯈꯤꯔꯝꯃꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯟꯇꯤ ꯑꯃꯗꯤ ꯊꯧꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯖꯤꯕꯟ ꯑꯃꯗꯤ ꯃꯦꯝꯃ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ ꯖꯤꯕꯟꯅ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯃꯛꯅ ꯑꯁꯨꯛ ꯂꯞꯆꯠ ꯅꯥꯏꯗꯕ ꯑꯣꯛꯇꯕ ꯂꯤꯆꯠ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯃꯦꯝꯃꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨꯁꯦ ꯕꯤꯄꯤꯗꯣ ꯑꯃꯨꯛ ꯋꯥꯡꯈꯠꯂꯛꯂꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗꯣ ꯀꯔꯤꯅꯣ ꯏꯆꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯍꯪꯅꯔꯁꯦ ꯖꯤꯕꯟꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯣꯟꯕ ꯑꯩꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯍꯟꯅꯕꯒꯤꯔꯣ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏꯁꯦ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯖꯤꯕꯟ ꯉꯥꯡꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯖꯤꯕꯟ ꯍꯥꯟꯅꯗꯒꯤ ꯃꯁꯥꯒꯤ ꯕꯤꯄꯤꯒꯤ ꯑꯅꯥꯕ ꯂꯩꯕ ꯄꯦꯁꯦꯟꯅꯤ ꯃꯦꯝꯃ ꯌꯥꯝ ꯄꯥꯈꯠꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯧꯒꯠꯂꯣ ꯃꯤꯠ ꯄꯥꯡꯉꯣ ꯀꯅꯥ ꯂꯩꯕꯒꯦ ꯗꯣꯛꯇꯔ ꯅꯔꯁ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯤꯕꯟꯕꯨ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯁꯜꯂꯝꯃꯤ ꯃꯦꯝꯃ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯆꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯄꯨꯔꯣꯏꯕꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯅꯥꯎꯅꯨꯄꯤ ꯃꯦꯝꯆꯥꯕꯨ ꯀꯧꯔꯝꯃꯤ ꯃꯦꯝꯃ ꯃꯊꯟꯇ ꯍꯤꯗꯥꯛ ꯂꯩꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯦ ꯃꯦꯝꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯦꯝꯆꯥꯗ ꯇꯨꯃꯤꯟꯅ ꯂꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯃꯦꯝꯆꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯏꯆꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯃꯦꯝꯃꯅ ꯃꯦꯝꯆꯥ ꯋꯥꯔꯤꯁꯦ ꯐꯖꯕ ꯅꯠꯇꯦ ꯂꯥꯡꯂꯦꯟꯗꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯏꯖꯠ ꯃꯤꯌꯥꯝꯅ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅꯤꯁꯇꯔ ꯑꯃꯒ ꯑꯩꯈꯣꯏꯒ ꯃꯨꯛꯅꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯦꯝꯆꯥꯅ ꯑꯩꯗꯤꯅꯦ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯑꯉꯥꯡꯅꯦꯅ ꯌꯥꯝ ꯈꯠꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯈꯪꯅꯗ꯭ꯔꯦ ꯏꯇꯩꯅ ꯀꯗꯣꯝ ꯊꯣꯛꯇꯣꯔꯤꯕ ꯏꯕꯨꯡꯉꯣꯗꯣ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯗꯨ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯏꯆꯦ ꯃꯦꯝꯆꯥ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯥꯡꯂꯦꯟ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯦ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯂꯣꯌꯥꯁꯨ ꯃꯃꯥ ꯆꯪꯉꯛꯄ ꯎꯕꯗ ꯃꯃꯥꯕꯨ ꯊꯝꯂꯝꯂꯒ ꯖꯤꯕꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯂꯥꯡꯂꯦꯟꯒꯤ ꯕꯦꯗ ꯅꯥꯀꯟꯗ ꯐꯝꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯟꯗꯣꯝꯆꯥ ꯍꯥꯏꯅ ꯀꯧꯔꯒ ꯀꯞꯂꯛꯏ ꯃꯦꯝꯆꯥꯅ ꯍꯦ ꯂꯥꯡꯂꯦꯟ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯅꯕꯅꯤ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯅꯪꯒꯤ ꯅꯆꯤꯜꯗꯒꯤ ꯇꯥꯅꯤꯡꯉꯤ ꯋꯥ ꯂꯣꯠꯀꯅꯨ ꯏꯟꯗꯣꯝꯆꯥꯗ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯂꯥꯡꯂꯦꯟꯅ ꯏꯟꯗꯣꯝꯆꯥ ꯑꯩ ꯅꯨꯄꯥꯗꯨꯒ ꯈꯪꯅꯔꯛꯄ ꯆꯍꯤ 2 ꯍꯦꯜꯂꯛꯏ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯈꯪꯅꯈꯤꯕ ꯂꯩꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯥꯕ ꯃꯇꯧꯗꯨꯗ ꯑꯄꯪꯕꯤ ꯅꯆꯥꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯊꯣꯛꯂꯨꯔꯦ ꯃꯔꯝꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯥꯅ ꯑꯩꯕꯨ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯊꯝꯈꯤꯕꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯤꯔꯣꯜꯂꯛꯈꯤ ꯑꯩꯅ ꯃꯌꯨꯝꯗ ꯑꯩ ꯌꯨꯝꯁꯤꯗ ꯂꯧꯁꯤꯟꯕꯤꯔꯣ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯨꯕꯒꯤ ꯉꯁꯤꯒꯤ ꯗꯁꯥꯁꯦ ꯊꯣꯛꯈꯤꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯥꯖꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯅꯣꯏꯕꯨ ꯂꯩꯁꯥꯕꯤꯅꯤ ꯈꯖꯤꯛꯇꯁꯨ ꯏꯁꯥꯒꯤ ꯏꯖꯠꯇꯤ ꯀꯥꯏꯗꯅ ꯆꯠꯍꯟꯅꯤꯡꯉꯤ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒ ꯃꯥꯟꯅꯔꯨꯕꯁꯨ ꯏꯆꯦꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯦ ꯅꯄꯥꯁꯨ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗ ꯕꯤꯄꯤ ꯋꯥꯡꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛ ꯂꯥꯏꯀꯠꯅꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯅ ꯍꯥ ꯄꯥꯕꯨꯡꯕꯣ ꯑꯩꯒꯤ ꯃꯔꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯇꯟꯖꯥꯗꯨꯗ ꯅꯔꯁ ꯆꯪꯂꯛꯏ ꯅꯔꯁ ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯁꯦ ꯄꯦꯁꯦꯟꯁꯦ ꯀꯞꯍꯜꯂꯗꯤ ꯌꯥꯔꯔꯣꯏ ꯀꯃꯥꯏꯅ ꯂꯥꯌꯦꯡꯗꯣꯔꯤꯒꯦ ꯃꯁꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯅꯕ ꯂꯥꯡꯂꯦꯟ ꯀꯞꯄ ꯌꯥꯗꯦ ꯀꯞꯀꯅꯨꯀꯣ ꯅꯁꯥ ꯑꯅꯥꯕ ꯍꯦꯟꯖꯤꯟꯈꯤꯅꯤ ꯃꯦꯝꯁꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯇꯝꯅ ꯂꯥꯛꯏ ꯃꯥꯅ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯌꯧꯕꯗ ꯖꯤꯕꯟꯗꯤ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯇ꯭ꯔꯣꯂꯤꯗ ꯏꯟꯊꯣꯛꯂꯝꯂꯦ ꯃꯦꯝꯃꯅ ꯇꯤꯡꯊꯥꯗꯨꯅ ꯂꯩꯔꯤ ꯂꯣꯌꯥꯅ ꯃꯃꯥꯕꯣꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯦꯝꯆꯥꯁꯨ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯅꯥꯗ ꯀꯣꯜ ꯇꯧꯏ ꯂꯩꯁꯅꯥꯅ ꯍꯜꯂꯣ ꯏꯟꯗꯣꯝꯆꯥ ꯃꯦꯝꯆꯥꯅ ꯂꯩꯁꯅꯥ ꯅꯪ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯕ ꯂꯩꯁꯅꯥꯅ ꯂꯣꯏꯗ꯭ꯔꯤꯌꯦ ꯁꯕꯖꯦꯛ ꯑꯃ ꯋꯥꯠꯂꯤꯌꯦ ꯃꯦꯝꯆꯥ ꯇꯞꯅ ꯑꯩ ꯄꯥꯎꯁꯤꯕꯨ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯂꯩꯁꯅꯥ ꯌꯥꯝ ꯄꯥꯈꯠꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯟꯗꯣꯝꯆꯥ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯃꯦꯝꯆꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯁꯅꯥꯗ ꯂꯤꯔꯝꯃꯤ ꯂꯩꯁꯅꯥ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯀꯞꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯈꯣꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯏꯟꯗꯣꯝꯆꯥ ꯑꯩ ꯑꯦꯛꯖꯥꯝ ꯕꯦꯛ ꯆꯥꯔꯁꯨ ꯊꯥꯔꯔꯣꯏ ꯄꯥꯕꯨꯡꯗꯣ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ
ꯐ꯭ꯂꯥꯏꯠꯁꯨ ꯂꯩꯔꯔꯣꯏ ꯍꯌꯦꯡ ꯐꯥꯎꯕꯗꯪꯗꯤ ꯅꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯁꯛꯇꯣ ꯌꯦꯡꯖꯍꯧꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯂꯩꯁꯅꯥ ꯐꯣꯟ ꯊꯝꯈꯤꯕꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕ ꯊꯃꯣꯏ ꯄꯥꯟꯗꯕ ꯁꯥꯅꯣꯏꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯏꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯕ ꯏꯆꯦꯕꯨꯁꯨ ꯂꯩꯈꯥ ꯇꯥꯍꯟꯕꯤꯕ ꯅꯈꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯅꯆꯥ ꯅꯨꯄꯥꯁꯦ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯈꯤꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯄꯥꯕꯨꯡ ꯅꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯏꯆꯥ ꯇꯣꯝꯕꯤ ꯀꯧꯕꯗꯣ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ ꯍꯣꯁꯄꯤꯇꯥꯜꯗꯨ ꯀꯨꯝꯍꯩ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯤꯅ ICUꯗ ꯃꯄꯥꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅ ꯄꯨꯛꯅꯤꯡ ꯅꯤꯜꯂꯔꯦ ꯃꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯣꯟꯈꯠꯇꯨꯅ ꯀꯞꯂꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯅꯆꯥꯁꯤꯡꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯂꯤꯕꯅꯣ ꯑꯄꯪꯕꯤ ꯑꯩꯅ ꯅꯆꯥꯁꯤꯡꯁꯦ ꯀꯣꯠꯂꯧ ꯍꯥꯏꯕ꯭ꯔꯣ ꯏꯆꯥ ꯇꯣꯝꯕꯤ ꯂꯥꯛꯂꯒ ꯄꯥꯕꯨꯡꯗꯤ ꯍꯪꯂꯒ ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯁꯦ ꯍꯧꯒꯠꯂꯣ 이붕어는 ꯌꯨꯝꯗ ꯃꯊꯟꯇ ꯑꯩꯈꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯅꯤꯌꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯨ ꯀꯩꯗꯧꯕꯒꯦ ꯃꯦꯝꯆꯥꯁꯨ ꯃꯆꯦꯒꯤ ꯃꯊꯧꯗꯨꯗ ꯀꯞꯂꯦ ꯃꯦꯝꯆꯥꯅ 이제 ꯃꯤꯅ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯁꯦ ꯇꯣꯛꯂꯣ 이태이ꯁꯦ ꯄꯣꯊꯥꯖꯔꯁꯅꯨ ꯌꯨꯝꯗ ꯄꯨꯅꯕ ꯇꯧꯔꯁꯦ 이붕어 ꯂꯣꯌꯥ ꯅꯄꯥꯕꯨꯡꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯔꯥ ꯂꯣꯌꯥꯅ 이마 하이크레 가리 पुरꯛꯑꯣ 하이크꯭ꯔꯕꯅꯦ ꯄꯥꯎꯗꯨ ꯃꯊꯪ ꯉꯥꯡꯅꯕꯗ ꯕꯦꯠꯇ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯜꯗꯤ ꯊꯣꯛꯄ ꯉꯝꯗ ꯃꯁꯥ ꯁꯣꯟꯕꯒ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯑꯗꯨꯛ ꯋꯥꯔꯧꯅ ꯆꯠꯂꯕ꯭ꯔꯣ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯆꯥ ꯑꯣꯛꯇꯕꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡꯗꯤ ꯑꯗꯨꯝ ꯈꯪꯗꯅ ꯅꯆꯥꯕꯨ ꯋꯥꯔꯧꯅ ꯆꯠꯂꯝꯂꯒꯅꯤꯀꯣ ꯑꯩꯗꯤ ꯐꯠꯇꯕ ꯅꯆꯥꯅꯤ ꯃꯄꯥ ꯑꯍꯥꯠꯄ ꯃꯆꯥꯅꯤ ꯀꯔꯤꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯅ ꯆꯠꯂꯤꯕꯅꯣ ꯁꯤꯒꯗꯕꯁꯦ ꯄꯥꯕꯨꯡ ꯅꯠꯇꯤꯌꯦ ꯑꯩꯅꯦ ꯑꯩ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯊꯝꯖꯔꯕ ꯄꯥꯕꯨꯡꯕꯨ ꯅꯆꯥ ꯑꯩꯒꯤ ꯍꯥꯛꯇꯛꯁꯤꯗ ꯇꯥꯏꯕꯪꯄꯥꯁꯦ ꯊꯥꯗꯣꯛꯂꯕꯀꯣ ꯂꯥꯡꯂꯦꯟ ꯀꯞꯄ ꯍꯦꯟꯃꯟꯗꯅ ꯕꯦꯠꯇ ꯑꯅꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯔꯁ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯂꯣꯌꯥꯅ ꯂꯥꯡꯂꯦꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯁꯪꯍꯜꯂꯒ ꯃꯌꯥꯝ ꯖꯤꯕꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯃꯦꯝꯆꯥꯅ ꯂꯩꯁꯅꯥꯕꯨ ꯉꯥꯏꯈꯤꯁꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯦꯝꯑꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯞꯃꯟꯕꯗꯒꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯌꯥꯎꯗꯅ ꯄꯣꯠꯂꯣꯏꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯔꯦ ꯂꯩꯁꯅꯥ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯑꯣꯇꯣ ꯑꯃ ꯐꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯩꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯆꯦ ꯈꯔ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯂꯩꯁꯅꯥ ꯃꯄꯤ ꯇꯥꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯥꯒꯤ ꯐꯝ ꯁꯦꯝꯗꯨꯅ ꯊꯥꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯦꯝꯃ ꯀꯞꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯆꯥ ꯇꯣꯝꯕꯤ ꯂꯥꯛꯑꯦ ꯃꯄꯥꯕꯨ ꯍꯪꯂꯔꯦ ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯏꯆꯥ ꯇꯣꯝꯕꯤꯅ ꯃꯄꯥ ꯊꯤꯔꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯀꯩꯗꯧꯕꯒꯦ ꯂꯩꯁꯅꯥ ꯀꯞꯂꯒ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯆꯥꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯗꯨꯅ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯄꯤꯕꯤꯔꯤꯕꯅꯣ ꯄꯥꯕꯨꯡꯒꯤ ꯁꯛꯇꯝꯗꯣ ꯀꯔꯤ ꯄꯥꯞ ꯂꯩꯕꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯎꯕ ꯐꯪꯍꯟꯗ꯭ꯔꯤꯕꯅꯣ ꯅꯆꯥꯅ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯥꯏ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯤ ꯊꯛ ꯌꯥꯝ ꯐꯠꯇꯦ ꯊꯛ ꯌꯥꯝ ꯐꯠꯇꯤꯌꯦ ꯄꯥꯕꯨꯡ ꯃꯦꯝꯆꯥꯅ ꯂꯩꯁꯅꯥ ꯌꯥꯔꯦꯁꯦ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯁꯥꯗꯣ ꯁꯣꯛꯂꯅꯤ ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅꯁꯨ ꯃꯤꯅꯁꯨ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯍꯧꯒꯠꯂꯣ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯏꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯂꯩꯁꯅꯥ ꯀꯞꯅ ꯃꯦꯝꯆꯥꯒ ꯄꯨꯟꯅ ꯃꯥꯏ ꯀꯥꯗ ꯆꯪꯉꯛꯏ ꯃꯦꯝꯆꯥꯅ ꯌꯦꯡꯉꯣꯏ ꯅꯆꯦꯁꯨ ꯐꯤꯕꯝ ꯁꯣꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯣꯌꯥꯒ ꯅꯣꯏ ꯃꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯒ ꯁꯪꯍꯜꯂꯤꯕꯅꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯏ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯥꯡ ꯇꯧꯗꯅ ꯂꯩꯔꯤ ꯍꯥꯏ ꯅꯃꯥꯗꯤꯅꯦ ꯅꯆꯦꯕꯨ ꯌꯥꯝ ꯋꯥꯔꯧꯔꯤ ꯋꯥꯔꯧꯔꯁꯅꯨ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯕꯨ ꯁꯣꯔꯥꯠꯀ ꯂꯣꯏꯔꯒ ꯇꯞꯅ ꯏꯪꯅ ꯃꯥꯕꯨ ꯐꯅꯕ ꯍꯥꯏꯔꯁꯤ ꯂꯩꯁꯅꯥꯅ ꯏꯗꯣꯝꯆꯥ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯏꯆꯦꯕꯨ ꯑꯄꯪꯕꯤꯅꯤ ꯍꯥꯏꯅ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝ ꯃꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯤꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯄꯥꯕꯨꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯠꯄꯤꯕ ꯃꯈꯣꯏ ꯀꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯃꯟꯇ꯭ꯔꯤꯅꯣ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕ ꯃꯈꯣꯏꯗꯤ ꯁꯥꯅꯦ ꯁꯥ ꯃꯈꯣꯏꯕꯨ ꯑꯩꯅ ꯏꯄꯥ ꯑꯃꯗꯤ ꯏꯆꯦꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯑꯩꯅ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯋꯥꯔꯤꯕ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯐꯪꯍꯟꯒꯅꯤꯌꯦ ꯃꯦꯝꯆꯥꯅ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯂꯩꯁꯅꯥ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯅꯦ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇꯦ
ꯊꯧꯅꯥ ꯂꯩꯌꯨ ꯏꯆꯥꯗꯤ ꯂꯤꯡꯖꯦꯜ ꯀꯟꯕꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯂꯥꯡꯂꯦꯟꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯈꯤ ꯗꯣꯛꯇꯔ ꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯂꯩꯔꯛꯂꯤ ꯑꯃꯨꯛ ꯐꯩ ꯑꯃꯨꯛ ꯍꯧꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯁꯅꯥ ꯕꯦꯛ ꯆꯥꯍꯧꯔꯤꯕ ꯑꯦꯛꯖꯥꯝꯗꯨ ꯊꯥꯅꯕ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈꯤ